ꯑꯩꯈꯣꯏ ꯉꯥꯅꯨ ꯃꯃꯤꯡꯅꯦ ꯉꯥꯅꯨ ꯃꯃꯤꯡ ꯐꯖꯕ ꯂꯥꯂꯥ ꯀꯧꯏꯁꯦ ꯀꯗꯥꯏꯅꯣ ꯑꯗꯨꯕꯨ ꯂꯥꯂꯥ ꯀꯣ ꯁꯤꯅꯤ ꯂꯥꯂꯥ ꯂꯤꯗꯔꯅꯤꯗ ꯃꯥꯅꯦ ꯉꯥꯄꯨꯝꯅꯦ ꯇꯥꯔꯤꯁꯤꯅ ꯀꯩ ꯃꯥꯜꯂꯤꯅꯣ ꯉꯥꯄꯨꯝ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯁꯤ ꯊꯥꯖꯩ ꯀꯅꯥ ꯆꯥꯒꯦ ꯍꯣꯏ Hey everyone, welcome back. Mày mới đi có. Aku yang mi cakap ni, macam suara cakap aku mai mapam dah cakap ni, suara ama, kan ama, lagi tak bagi cakap ada tu timing je lalu ni dah. Hanggamga thongba cahau je tahu ni aku. Ni ga, aku itu emang ana ingkol kita, aku nganu loi berjaga melai aku, ada bukti melai ni. Itu bukti tu kan mau tahu cakap. Aku nampak punjul leh aku ada lagi. ꯇꯧꯊꯣꯛꯄ ꯆꯠꯈꯤꯕꯅꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯀꯨꯝꯗꯣꯏꯅꯦ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨꯒ ꯏꯪꯈꯣꯜꯗꯨꯁꯨ ꯃꯇꯦꯛ ꯑꯃ ꯇꯨꯔ ꯇꯧꯔꯛꯀꯦꯕꯀꯣ ꯀꯩꯀꯩ ꯊꯥꯒꯦꯗꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯊꯕꯛꯇꯣ ꯌꯥꯎꯔꯝꯃꯒꯦ ꯑꯗꯨꯒ ꯆꯠꯆꯩ ꯂꯩꯕ ꯆꯠꯇꯣꯏꯅꯤ ꯑꯣꯛꯅꯦꯕ ꯑꯗꯨꯅꯤ ꯑꯗꯨ ꯚꯤꯗꯤꯑꯣꯅꯤ ꯉꯁꯤ ꯇꯧꯔꯛꯇꯣꯏꯁꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯅꯤꯗ ꯁꯤꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯂꯧꯎ ꯁꯤꯡꯎꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯂꯦꯠꯁ ꯒꯣ ꯁꯤ ꯂꯩꯔꯦ Besan lo ni cakap kira apa? Aku ingat ni sudah je. Tahu orang ni. Aduh, kasi na ingkol ama. Ingkol ama ni sida. Si pagigong huli maroy thare sida. Aduh, kasi na alu thare, hawaiian thare. Adaki gajar ngata ni tengah sida 1, 2, 3, 4, 5 si gajar. Pagigong ni, nakahawag mo rin dyan. Sina gajar sini tahu ni doin anu di pasal di alam ni haha loin kam jiwa hini ko lokoi aku nganu mamingnya nganu maming pasal lala kois kau ini tu bu lala ko lalala akhoi masa khang da bai nei bu akhoi di masa nong ta tha de dana mama na ko di la khani lalala ko ba lalala yaru ye ada lai ma sini lalala leader ni to Timpale me. Mane ngapum ni tarisina kay malino. ngapum mo lemi ba si thale kana chagi to thuki Aish. One. Ah. Oh, halai roje tu ba. Turian bazar. Koi chona poche mok tha de.
ꯁꯣꯝ ꯁꯥꯏꯗ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯊꯥꯏ ꯐꯖꯕ ꯑꯩꯈꯣꯏꯒꯤꯅ ꯂꯝꯍꯥꯡ ꯑꯣꯏꯅ ꯊꯝꯃꯤ ꯁꯤ ꯊꯣꯡꯁꯦ ꯑꯗꯨꯝ ꯁꯥꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯏꯁꯤꯡ ꯅꯣꯡ ꯆꯨꯁꯟꯗꯅ ꯑꯗꯨꯝ ꯁꯤꯁꯦ ꯁꯥꯕ ꯂꯣꯏꯁꯟꯗꯕꯅꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯂꯣꯏꯁꯟꯗꯕ ꯃꯥꯜꯂꯦ ꯃꯣꯏ ꯁ꯭ꯇꯥꯏꯜꯁꯦ ꯂꯣꯏꯅꯃꯛ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯍꯧꯔꯦ ꯑꯗꯨꯝ ꯏꯁꯤꯡ ꯆꯥꯎꯁꯜꯂꯒ ꯑꯗꯨꯝꯅ ꯁꯨꯃꯥꯏꯅ ꯊꯣꯟꯕꯉꯩꯁꯦ ꯂꯣꯏ ꯀꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤ ꯈꯔ ꯂꯩꯔꯦ ꯑꯗꯒꯤ ꯄꯣꯛꯇꯨꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯅꯤꯗꯣ ꯄꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯁꯤ ꯂꯩꯔ ꯂꯥꯛ ꯃꯌꯥꯝ ꯊꯣꯡꯕ ꯍꯧꯔꯁꯦ ꯍꯪꯒꯥꯝꯁꯦ ꯄꯨꯟ ꯍꯥꯞꯄ ꯌꯥꯔꯣꯏ ꯁꯨꯃꯥꯏꯅ ꯄꯨꯟ ꯍꯥꯞꯁꯦꯔꯥ ꯑꯗꯨꯗꯤ ꯇꯦꯛꯊꯣꯛꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯏꯗ ꯇꯪꯈꯥꯏ ꯇꯠꯊꯣꯛꯁꯦ ꯊꯥꯡꯗꯣꯛꯄꯤꯌꯨ ꯂꯩꯔꯨꯏꯅꯦ ꯂꯩꯔꯨꯏꯕ